KOUTRUK CHING LEIKAI ngarang KUKI KHUTLAI PAIBA singna drone dagi bom Thadaduna yum kaya Amang-Ata Thok-Hallakpadagi Khunja Shing ngasi ayuk dagi podium duna khul thadokpa hongnakhre. KOUTRUK CHING LEIKAI KHUNTAK-LANSHIRE haibadu oide. KOUTRUK CHING LEIKAI dagi press na phangba pau amagi machung ina ngarang KUKI KHUTLAI PAIBA singna drone sizinaduna jatharakiba bomgi attack marak aduda KUKI KHUTLAI PAIBA sing kumtharaklaga punna yum taruk amade gari khara mai tharamkhe. Aduga yum khara amana bom tasilakpadagi semjinba yaroidaba maungda chaun akai atoi namkhe hiramasigi matangda lata kobi khunja amana fondorakpada ngarangi thodok aduda KOUTRUK CHING LEIKAI gi ayamba yum sing bom tasilakpadagi Amang-Ata Thok-Ke yum taruk amana KUKI KHUTLAI PAIBA sing kumtharaklaga mai tharamkhe hauze khul asida lehawribase mai chahodaba yumgi polam khaktane KUKI KHUTLAI PAIBA singna KOUTRUK ta kayara khana thandarakre adubu khunja sing yum thadoklaga amukta chenakide ngarang chatharakiba attack adudi mamangda amukta tawrakhidre drone sizinaduna nongtaktagi KOUTRUK CHING LEIKAI da leiba yum singda atamdana target tawraka bom thadarakpa maramna thawai hingnaba chenba natana atopa lambi lekhide khulgi miyoi pumnamak manak nakpa khulsing amade saphagadaba mafam singda senakhre mamang chehigi me ahumdagi KUKI singna mafam kayada lan chathaba hawraklabusu KOUTRUK khulde khul ngakpa singna yamna khutkan pangkanna ngak selaga lerakibane KOUTRUK ki landform kayada khul ngakpa singna thawai tharaba fawba khul asi ngakpi senbiduna lakibane adubo hawkiba numit kharani gi mamangda security force na tatana combing operation chatharakpadagi khul ngakpa sing leiba ngamlaktaduna chanakhe khul ngakpa sing hek chatkibaga KUKI KHUTLAI PAIBA singna numit khudingi KOUTRUK ta drone paisinduna aronba meeting thamba horakhe khul ngakpa sing adu leramlabade KOUTRUK ki khunja singna tariba dasa ase taramloi haina latana pendabu wafam kaya phurokhe adu yum phana moi yum manga taruk picha khare gari nuri su loi chakna khare adu amta leidre mamangda thokhiba thogdok ti bom yawrakte hadakina drone da bom bu buraga thadarakpa adu da leiba ngamda khunja mi jingi wana senbadada moina tanja chaba lauraga yum mai thagiban ore angang mai di pumlok da loi thamle adu changai thangai di amta pobu nate angang jindu mi gi mayum da thamamne ne cha jindu karamena leirap ngani khanbada koi amwai hauji loi chele na ngai di chen de koi loi lei moina nongmai kam ko koi adum leiraga angang sing cha inhang thongna khotana adum taw lei adunga sigi ngarang di bom yaw kane koi upai leitadana chen nare adu moina smatawgana kobing lagani na haire khunna ko angang sing loi thokre thokhibadagi sumaina moina irang sigi tanda lauraga changa kane adu sakai gi mai gi ga si bu amta yeng chen biyo KOUTRUK haiba lam si ba amta yeng chen biyo ko yam ware